MM Story Collection meeting tabiriba punamakpu taramna okchari. Ahanbada maruoiba pau pizari. Nagana fazin kiba kuki taramari thadoknaba leingakki thoksil mai pakidre total shutdown lauthokri. Mathau pangthokpa ngamdaba yumnam khemchan nepchak kigen fam thadou. Rajya Sabha Mikhal gi notification thokre Manipur gi candidate lauthoknadri. Kanana oigadage khangdri. Manipur leingakna Police Department da anouba makhal gi ghari mayam pirabasu tren vehicle amata pidabana awaba mai kaya mayoknari. Hauzik pau sandona pizari. Manipur leingakna United Naga Council da pikiba thajaba matung ina nagana fazinduna thamkiba kuki taramari thadonaba UNC na laukiba warif cancel tawkhri naga taruk thadok tana kuki taramari thadokani haiba UNC gi warif yaningdaba phongdoktuna naga taba mafam kayada total shutdown haukhri haukiba me thagi tarahumdoi da kangpokpi district ki manungchana kojim amasung kolan marakta khulai paibasina embu sathaduna chuachan pudagi kangpokpi tamna lakiba church ki luchingba ahum hatkiba thaudo ikan kanadana district asimaki leilon baifik khulda khul adugi khunja singna konsa khulgi khunja taranipan fazin kibani Madugi makha tarakpa oina senapti dasu naga singna kuki gi mioi kun taru fazin kibani tungda wari sanarba matung nakal animak na fazin nadana aduda yawba nupi amasung angang tarani thoi thadokna duna naga mioi taru kukina aduga kuki gi mioi taramari naga na fazin duna thamhaubani naga singna fazin duna thamliba kuki gi mioi tara mari thadu hairaduna Manipur leingakki Home Department Commissioner cum Secretary and Ashok Kumar na UNC da thakiba chirol amada kuki sina fajin kiba naga taru leingakna thiba thabak leptana chathari maduda sunatana case asigi hena mapangal tangkhatnaba NIA da su shinakri mifami pul da chenaba khudima action laukhatkani haibargi thajaba pikibani madugi matung ina naga singna fajiduna thamliba kuki furuki mioi tara mari ngasi nungthil pung ani taba matamda thadonaba UNC na thorang paikhatkibani thorang adu haurakpada maike kyada khundariba naga singna yaningdaba kaya phongdok narakpaga loinana UNC na kauduna pangthokiba miyamgi mifamdasu mioi taramari thadokpagi wafam yanaba purakpa ngamkide maram aduna UNC na lauramba mioi taramari thadokpagi waref adu ngasigi oina cancel tawkibani nakal amaronda UNC gi mioi taramari thadoknaba waref adubu yaningdaba phongdokpa oina kangla tombida kaubru range riamai women association na senduna miyamgi achoba protest ama sathaki protest aduda wangangladuna union asigi member amana hai leilon baifai da kuki singna nagagi mioi Fazinduna Tambiba Haibasi, Mifum Kudimangna Kangaraba Wafamni, Matai Mana Faminaraga, Nupi Hadolaga, Nupa Fade, Hairapa, Amasung, Mioi Taru Adu, Nasi Faba Tiva Fangana Lairiba Asi, Laidon Baifegi, Kuki Singna Mioi Sing Adu, Chathok Krabra, Manipura Mi Chabami, Lairabra, Deputy Chief Minister Oriba Nemchak Kigen Furuk, Oriba Kukina, Asigumba Tauri Dabatabak Tauriba Asida, Nemchak Kigen Sutabak Amata Paikatana, Laiba Asimatik Chag Dabagini Haiki. Amarom da kuki singna fajin kiba naga taruk thadokna lairingai naga singna fariba kuki taramari thadokna ba UNC na laurakpa firep yaba ngamloi firep asigi mayokta kangla tombida khudakta ge shutdown lauthokle haina mahakna phongdoki nakal amarom da UNC gi firepu yaningdaba phongdokladuna Joint Tribal Council Manipur Nashu Jalyalong Furup na khundaba mafam singda emergency shutdown lauthokre JTCM gi maikadegi thadorapa cherol amana hai kukina fajan kiba nagamioi taruki langlan langjin amata phangdringaida leingakna hairei hairaduna UNC na kuki taramari thadoknaba waref lauba yaningde UNC da mioi tara mari thadoknaba laukiba waref asi naga taruk adu safanaba lairibra makhoi hinglibra natraga kadaida lairibano haibagi confirmation amata yauna laukiba waref ni Maram asina UNC gi waref yaba ngamloi punamak asigi yenglaga inpui riamai rongmai amasung jeramai
ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩ ꯂꯣꯏꯁꯪꯁꯤꯡꯗ ꯍꯧꯔꯒ ꯂꯩꯉꯥꯛꯀꯤ ꯑꯃꯁꯨꯡ ꯂꯅꯥꯏꯒꯤ ꯂꯣꯏꯁꯪꯁꯤꯡ ꯈꯨꯗꯤꯡꯃꯛ ꯕꯦꯡꯀꯤ ꯁꯔꯚꯤꯁ ꯌꯥꯎꯅ ꯁꯁꯄꯦꯟ ꯇꯧꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯁꯨ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯅꯥꯒꯥ ꯇꯔꯨꯛ ꯑꯗꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄ ꯃꯈꯣꯏ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯀꯤ 13 ꯊꯥꯗꯣꯛꯇꯕ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯈꯨꯜ ꯑꯃꯁꯨꯡ ꯏꯂꯤꯒꯦꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ इन्वेस्टिगेशन तौबा अमसुंग मणिपुर लेंगाकना नागा मियोय तरुक थादोकपगी वाफम याउदना कुकी रिफ्यूजीज सिंग थादोहनबदा हेन्ना इंटरेस्ट लौरिबसी तोकदबनी मणिपुर की राज्य सभा की सीट अमगी याउना पुन्ना सीट 13 की मिहुत खनबगी नोटिफिकेशन ngasi थोखरे हौजिक फाउबगी ओइनदी स्टेट असिगी कैंडिडेट ओइनबा लाउथोकपगी मक्वाफम लैट्री बीजेपी की ओइनदी हानागी चीफ मिनिस्टर नोंथोंबम बिरेनबु मिरेफ ओइहनिंगबगी वाफमदी निंगफु ngangnaba लैरे मणिपुर की ओइना राज्य सभा की मेंबर एमपी अमा खन्नबगी मिखल लालिबा जून 19 दा पांथोकनबा Returning Officer ओइरिबा मणिपुर Legislative Assembly की Secretary रोहित सापमना नोटिस थोखरे मिखल असगी नॉमिनेशन पेपर लालिबा जून 9 फाउबगी मनुंगदा Assembly Secretariat अयु पुंग 13 दगी नुंथिल पुंग 3 फाउबगी मनुंगदा पिसिनगदबनी Nomination paper sing adu mathang nume June 3 ta scrutiny tawgani karigumba June 13 gi nungthil pung ahum faubagi manungda candidate sing na withdraw tawdraba amadi mikhal mathau tarabadi June 19 gi ayuk pung 9 dagi nungthil pung 3 faubada mikhal asi pangthokani haina election gi notification adu da palli mikhal asi Manipur Legislative Assembly gi vacate hall da pangthokani haina Returning Officer atopa notification amana phongdorabli Manipur Legislative Assembly ki members sing MLA sing na mikhal asigi voter oina vote thadagadabani Manipur da hauzik paliba BJP na luchingba lengak asida opposition oina leiriba asi Indian Nation Congress ki MLA manga khaktani maram asina mikhal asida opposition की ओइना MP candidate थादोकद्रा हाइबदुदी हौजिक फाउबगी ओइना हाइब ngamdri अदुबु BJP की ओइना दी हानागी मणिपुर की चीफ मिनिस्टर ओइना चाही 8 का था खरा पाइरमनबा हाइंगांग AC की MLA नोंथोबम बिरेनबु MP ओइना थाखिबा पांबगी वाफम माइकई क्यादगी निंगफु ngangnakibadi laikhrabani adubu hauzik faubagi oinadi chapchaba kanana oigadawribano haibadudi khangba ngamdri Manipur Police Department bu hena mapangan kanba amadi law and order ngakpada ahenba thodang kya lawba ngamnaba Pandamda Manipur leingakna anouba khulai kaya amadi anouba makhal ghari kaya piduna lagwi adumapu accident toina thokpa lamdam asigi Manipur Police Department da ghari chingnaba amadi chingkhatnaba tren vehicle amata thambidaba asida awaba kaya mayoknadaba natte lamdam asida thokliba tongan ba irang sing lakshinnaba honabada Manipur Police Department bu hena mapangal kanhanba pamdam da haukiba chahi sidasu Manipur leingakna mapal lamdagi bullet proof vehicle kaya marum leisinduna Manipur Police Department da khusinakhiba laikre mamangi tha 15 dasu Manipur gi Chief Minister Yumnam Khemchana bullet proof vehicle yauna masing yamnaba anouba makhalgi ghari kaya marum khusinakhi masidasu accident thokpa matamda ghari chingnaba amadi chingkhatnaba 10 vehicle amata yaukide masimaksu police department gi damak yamna laibak thibani mantri pukhida laibak Manipur police headquarter chief minister na chattuna police ki makok thongba singa unakhiba amada awar apa sing yengshin khiba leirabani anouba ghari sing khushin nakraba tungda awat apa hangba oina pauche asina Manipur
पुलिस की ऑफिशियल खरगा वारी सानरुबदा ऑफिशियल अमना पाउसे असिदा फोंदोकपगी मतुंग इन्ना हौजिक मणिपुर पुलिस डिपार्टमेंट की ओइना गाड़ी चिंगनबा अमदी चिंखतनबा 10 vehicle अरीबा अमखक्तमक इम्फाल वेस्ट लेरी मणिपुर की डिस्ट्रिक्ट अमतदा पुलिस की 10 vehicle अमत लेतबा मरमना मणिपुर की तोंगान डिस्ट्रिक्ट सिंगदा एक्सीडेंट थोलकपा मतमदा लनाई ओइना टैंकर वायरगा गाड़ी सिंह अदु चिंगदुना पुनबा होटनाबदा अवाबा कया थेंगनरी हंदक पीरिबा अनौबा गाड़ी सिंह असिसु थबक तौजरिबा ऑफिसर सिंहदा पिहन्निंगी हाइबगी अपांबसु फोंदोकी लोखागुंबा ड्रेन अमदी तुरेन चिंबा मफमदा गाड़ी तासिनकिबा थोकलबदी पुलिस डिपार्टमेंट दा गाड़ी चिंखतनबा 10 vehicle लैतबनिना लनाई मियोइदगी वाइनबा होटनबदसु अवाबा मायोकनरी लनाई मियोइदगी 10 टैंकर वाइबदा अहेनबा एक्सपोर्ट हेन चटली लोइनना गाड़ी चिंगनबा अमदी चिंखतनबा होनबदा पुलिस डिपार्टमेंट दा गाड़ी लैतबनिना मतम मयाम अमसु मांगहली असम राइफल्स अमदी आर्मी सिंगदा चिंगना अमदी अरापा मफमदा ड्यूटी चटपा मतमदा मखोगी ओइबा गाड़ी चिंखतनबा 10 vehicle अमदी अदुमक लोइनरगा चटली मसिनसु हेना वखल नुंगाइहली मणिपुर पुलिस किदी कदाई मनाक नकपदगी टैंकर वायरगा सोरो चिंखतकदौरिब्रा हाइना हंगलदुना मणिपुर लेंगाना पुलिस डिपार्टमेंट दा पिरकलिबा अनौबा vehicle सिंग असि थौदुना लॉ एंड ऑर्डर सिंग ngaknabagidamak चिंगदा नत्रगा अरापा मफम अमदा चटपा मतमदा लाइबक थीवा थोकलबदी गाड़ी अदु हुंदोकलमलिबा तारब्रा लेंगाना बुलेट्स प्रूफ vehicle यावबा अनौबा गाड़ी मयाम अमा पुलिस डिपार्टमेंट दा पिबिरकपा असिसु अफबा खोंथांग अमनी अदुमपु यामद्रबदा गाड़ी चिंगनबा अमदी चिंखतनबा 10 vehicle मरी मंगा पिहनिंगी मसिना टैंकर वाइनबा होनबदा वानरिबा सिंग मतम मांगलिबा सिंग खरमखैदी कोकनी अमदी गाड़ी अमा चिंखतनबा होनबदा आर्मी दगी गाड़ी वाइनबा होनबदा थेंगनरिबा अवाबा सिंगसु खरमखैदी हंथरकनी हाइरदुना पुलिस डिपार्टमेंट दा हेना मपांगल ओइगनी हाइखी।